Akaswani Imphal Ningthoukhongjam Suni na pau pazari. Rajya Sabha gi MP Ningthou Laisemba Sana Jawbana Rajya Sabha da Imphal dagina atai anakpa metropolitan sahar singda pariba flight singi masing asi hingatpa yabagi oithopa leibra amadi sarkar na flight ki mamal asi lebak sinba thungna manaba chang amada thambagi wafam leibra hain hanglakpa wahang amagi paukumda civil aviation gi rajya mantri Murlidhar Mohol na khumlakpa paukumda hai sarkar na flight ki ticket mamal leppanate airline sing na makoi gi company adu chalaina bu honabada flight ki ticket ki mamal sing adu ngahak leitana ahongba lakpani civil aviation mantraloina di mafam gi matungina flight ki masing hengatpa yabagi ayaba pi adu moinamak airline operator sing na flight masing hengat handabagi wafam adu makoina warep logani makoi gi sendong lakpagi matungina flight masing hengatpagi wafam sing lepkani hairi masida sarkar gi thoidokpa thokdang yaude Kendra gi financial vibhag ki makhada depositor Education amadi awareness fund gi matangda jila thaki oiba awareness amasung assistant camp leibak sin bathungbada your money your rights ki sarukamu oina pangthokli awareness camp sing asi tha sigi kuntramathoi phawba leibak asigi tongan ba jila singda pangthokani camp sing asi Manipur gi oina deputy commissioner amasung rajya thaki oiba bankers committee gi luching gi makhada pangthokani Bisnupur Jila gi Nambol Makha Lekai Community Hall Technopol Jila gi Haipau Khulda company KMC tha sigi 18 da pangthokani KMC da KYC update tauba bank ki oiba tongan ba thabak thoram sing miyam da mamuta na khangan gani miyam da bank da sale thamba masung karam na sale sandokada gi haibadu su mamuta na takpi tambi gani KMC rajya sigi tongan ba mafam sing da tha si kuntra mathoi phawgi manung da tangkak naina pangthokani hairi None Jila gi Charoi Tupul Khulda CRPF ki Civic Action Program gi sarukamu oina ngasi khunja singda Solar Street Lamp si genthokre Thauramasi marfutaruk suba CRPF battalion gi Z167 company na sinbani Rupmahal Theatre gi Maitram Bir Award 2015 gi oina Sagnai Raba Lila Iba Lilaroi amasung director Khetrimayum Somarendro Singha da piragani manasi tha sigi kulumdoida Pangthokadaba Rupmahal Theatre gi marfuhumdoi shuba mapu kumon thoramda khusinnagani Assam Manipur Nagaland gi Jelirong Union gi nauna thaupugadaba miyoi sing khankhre Tamenglong headquarters gi Lungshu Panmai na president oiragani aduga vice president Marishu khalle hairi Thoubal jila gi Khongjom Bazar da Gram Chowpal gi thoram ngasi State Bank of India na sinduna pangthokre thoramasi da miyoi humbudra hena saruk yakhi thoramasi Maruina sel thumgi matangda miyambu mambutana khanganaba pangthokpani thoramasi da tongan ba banking scheme gi matangda akhang ai singna wa ngangki Imphal amasung Iril Tuel gi ising imagi chang base level dagi nemthakibana Kanchipur water supply scheme singna konba mafam singda ising pibagi roster da ahongba khara leiragani haina PSED gi water supply maintenance division 2 gi serol amana hairi Lok Sabha da ngasi Biksit Bharat Guarantee for Rozgar amasung Ajivika Mission Gramin Bill 2015 sarkarna puthokre sahi kun helaba Mahatma Gandhi National Rural Employment Guarantee Act 2005 asi bill asina mo chilagani bill asina 2048 phawbugi manungda leibak asibu Biksit Bharat ohenbada khungangi mafam singda chakot tarangi thabak sing paikhatkani Chhattisgarh Bijapur jila da nupi taret yauna Maoist ki miyoi kuntra mari ngasi sarkar da changjarakre ngasi changjarakliba miyoi sing asi punna lupa lakh marfu mari gi reward lauthokraba miyoi sing ni changjarakharba Maoist sing aduna khusukhulai sing loinaraki SP Dr Jitendra Kumar Yadav na hai ngasi changjarakliba sing asida Telangana State Committee amasung AOB division gi Maoist sing gi mathakta DKS Zonal Committee gi member sing chu yauri Sangzaraklaba Maoist sing aduda sarkar gi rehabilitation policy gi makhada seloina miyoi amamamda lupa lising yankai piragani Ahum Suba Premier League 2015 ki ngasi sanakiba match ta Asupi FA na Sagolban United pu panjal ahumani da thoiki atopa match amada anoba imagi mangalna All Mairang Football Association pu panjal taruk ahumda maithiba pikre Tara Suba MNCA Plat Tournament ki ngasi Thoubal jila gi Moijing Public Ground da sanakiba match ta YWC Pasoina RRCC Churachandpurbu run cham 13 ta thoikre Atupa Imphal gi Lairan Public Ground sanaba match amada
IBA ꯌꯨꯝꯅꯥꯝ ꯂꯩꯀꯥꯏꯅ ꯅꯞꯁꯥ ꯈꯥ ꯏꯝꯐꯥꯜꯕꯨ ꯔꯟ 63 ꯊꯣꯏꯈ꯭ꯔꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫